이제 잘래이래. Hi. Hi. Nè một khối breakfast tới đâu đi. Giờ nó po kimchi bunjia để cho cha. Cho nên nào đi. Cho cô ga ngon ga. 뭐 이래서 거기 넣어도 내봐. 기름이로. 기름이 기다네. 잘. Ơi. 야 먹으라. Mẹ cho cái chocolate rồi. mẹ 저보다. Nhá. Sao luôn thế sao? 아이 좋다 그게. Hello everyone. Again ako video si Tamam. Puno mo putram luxury and saka from na ma'am. Ang wasi je siwate na minya bako. Date 9 niya bako. Date 8 ki nudang do ko sanda de ki ajum puja se tum heru kalaga khoram me bako. Date 9 siga mo ayuk ki se phol mo kalaga khoram ne na kan ko ji tawre bako. Ina mo isu la khot na ina mo mana ke jum ko di le kai gi amani ka tawra dai se khoram ne na ta to se hi gi sa song na sum la le bako. Kesiga tau dana to ai josi maro bodeki ko jam sin langwa chonga to bodo jadre ba khwang na ba ma taru bodeki ji ado isana bi de video se la holake dum pitana dum phola ga kalaga hiru kai ga kalaga to be matang do isu saji changba jada bi tawre ba ko haidi chakum thopi gi changba jada be do isana bi de video se la holake ma'am dodi ingena siko kai kamai tawre na मैम से मतंगी अखोना नावना वीडियो से लौबीरपने मैम से लेरीसिना अखोय नेबोंने अखोय नेबोंता अखोना नावना हाइगा तौरा वागा लेनेबको अदो अकंदा इसे थारेब हाइदी लाइगी इसे ओइना थाहनबनेब अखोय कुबोंना बॉक्स तौरागा अदना इसे दो थारादी कॉपीराइट लाकने हाइदना आइना वॉइस से ओवरऑल तौजरे अखोय नेबोंना ngangbगी ओरिजिनल साउंडबुदी आइना म्यूट तौसनजारे इसे दो कॉपीराइट लाकने आइना से मतंग से अखोना नाव लोय लौबीरबा ngатने वीडियो से मैम नुंगाइत्रसु सोमजिंग बिको मैम Ma'am siga bobok lai khoram dei tawri. Nganang sanda da su khoram gare hojik mu khoram dei tawri. Kai mana no lo bo? Kai ka ko. Hari namok makoy nebok mandi manung damuk sangaga hari kapo mana lai dekat nabakanna sem sari मैम अदुगा सिगा लाइरिबो पोट मैम सेना लाइदा कन्नबा हाइदी हाइदी फोलादा हापनबो पोट नतनेबको फोलादा हापदो पोचंग चंगी कोई अदुदा ओइ सुगरे मैम सिगा लाइरे कोइने बोना कन्ना लाइ ममांगसे लाइ लई नुंग हरि का को मना kai का कन्नबा सेम साबने असि सिना मु कोइ जुमना लेजबा फोन मोल ददि मीना कटपा लाकपा इंदो मी अला अला को नमान माना कन्नबा इंदो जु सेम सारा कोइने बुका कोइ थंगनबा जुंगी निमोने बका कोइ जुमदा लाइ खरम लाकपने असीना मोई तौरगा अखोइने बको मोई तौरा सिमी साना तौबने मैम मैं माना पुरकपा अखोइना पुरकपा लैबा खोटमिंदो मैंने तौरा सेम सा लोइरे कनबा सेम सा खो लोइरगा अवारपा अखोइने बोना करी वाते हाइदना दुम जिंगिने बको मतंग से मैम सानुपीगा नै सानुपाना ngasiगी वीडियो सिदि लौबिरपा ngatani मोइबनिना कटपा लोर मतंगदा हाइदी हाइरु काथुरमदाय मतंगिनी मैम से अदो कटपा लोइना पुथोरे से मैम से तुम हाउ कसु जावरे फोला तोनबा फोलमुल मैम से पुथो मैम नि अमनि का लाइदो चेना बाइना फोला तोनबा इना फित्रांग तोबनी दुवा जादा से तो खायगा जानी से Nang lokoi do han takon. Wana tak kai jaro. ना रे मतुम लेना मारे थमा चे नहीं तो इने लाइक खरम जी ना को गाय ना गाय
ꯉꯁꯥꯏꯁꯤ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯆꯤꯆꯦ ꯑꯗꯩꯗꯤ ꯅꯤꯅꯦ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯤꯡꯗꯣ ꯄꯨꯂꯞ ꯄꯤꯖꯔꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒ ꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯐꯖꯗꯕꯗꯨꯅ ꯑꯩꯅ ꯏꯀꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗꯁꯨ ꯑꯩꯅ ꯖꯍꯥꯠ ꯅꯣꯡꯃꯒꯤ ꯇꯧꯕꯗꯣ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯅꯤꯅ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯐꯖꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯀꯥꯏꯖꯕꯗꯨꯅ ꯃꯌꯥꯝ ꯃꯐꯝꯗ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯂꯥꯏ ꯍꯩꯔꯨꯛ ꯆꯥꯔꯤ ꯐꯣꯂꯥꯅꯦ ꯀꯩꯀꯩꯅꯣ ꯆꯥꯎꯏꯗꯣ ꯌꯦꯡꯍꯜꯂꯣ ꯐꯣꯂꯥ ꯂꯐꯣꯏ ꯀꯣꯝꯂꯥ ꯑꯪꯒꯨꯔ ꯑꯄꯦꯜ ꯂꯥꯏ ꯍꯩꯔꯨꯛ ꯆꯥꯔꯤ ꯏꯃꯨꯡꯗ ꯅꯅꯥ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯃꯄꯥꯟꯗ ꯐꯣꯂꯥ ꯆꯥꯈꯤꯒꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯂꯥ ꯁꯔꯨꯛꯁꯤꯒ ꯂꯩꯔꯦ ꯑꯩꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ ꯆꯪꯉꯨꯗ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯁꯔꯨꯛꯅ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯆꯥꯈꯤꯒꯦ ꯆꯥꯈꯤꯒꯦꯔꯥ ꯊꯨꯝꯃꯦ ꯃꯌꯥꯝꯁꯦ ꯕꯨꯕꯣꯛ ꯉꯔꯥꯡ ꯁꯤꯕꯔꯥꯇ꯭ꯔꯤꯗ ꯐꯤꯔꯥꯟ ꯀꯠꯂꯝꯃ ꯍꯧꯖꯤꯛ ꯌꯨꯡꯉꯤ ꯑꯅꯤꯃꯛ ꯌꯨꯡ ꯂꯣꯏꯈꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯤꯞꯅ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯁꯤꯅ ꯆꯪꯉꯒ ꯀꯩ ꯍꯥꯏꯔꯒꯦ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯕ ꯃꯃꯥ ꯑꯩ ꯋꯥꯖꯔꯦꯕ ꯑꯩꯒꯤ ꯃꯃꯥ ꯏꯕꯥꯍꯣꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯀꯩ ꯍꯥꯏꯕꯅꯣ ꯃꯌꯥꯝ ꯑꯩꯅ ꯍꯤꯞꯄꯤꯉꯩꯗꯅꯦ ꯃꯥ ꯋꯥꯖꯔꯦ ꯑꯩꯒꯤ ꯕꯥꯍꯣꯗ ꯀꯣꯟꯕꯤꯔꯣ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯑꯩꯒꯤ ꯕꯥꯍꯣꯗ ꯀꯣꯟꯕꯤꯌꯨ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯑꯩ ꯍꯤꯞ ꯂꯩꯔꯤꯉꯩꯗ ꯃꯥ ꯆꯪꯉꯒ ꯍꯥꯏꯕ ꯂꯥꯏ ꯄꯨꯖꯥ ꯀꯩꯅꯣ ꯇꯧꯕ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯁꯤꯡꯖꯨꯅꯤ ꯃꯥ ꯅꯝꯃꯤꯁꯦ ꯑꯗꯨ ꯑꯩꯒꯤ ꯃꯥꯏꯒ ꯆꯥꯎ ꯃꯥꯟꯅꯔꯦ ꯉꯥꯁꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯏꯁꯤꯡ ꯀꯪꯉꯦ ꯍꯥꯏꯕꯗꯨꯅ ꯉꯥꯁꯦ ꯐꯥꯗꯣꯛꯑꯦ ꯌꯥꯝ ꯆꯥꯎꯔꯦ ꯁꯦꯝꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯑꯩ ꯃꯌꯥꯝ ꯑꯁꯤ ꯎꯔꯤꯕ ꯃꯟꯗꯤꯔꯁꯤꯅ ꯎꯗꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯕꯥꯔꯣꯅꯤ ꯃꯇꯝꯗ ꯑꯁꯤ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯦ ꯁꯤꯗꯁꯨ ꯃꯦꯂꯥ ꯇꯧꯔꯛꯑꯦ ꯆꯍꯤꯒꯤ ꯆꯥꯎ ꯆꯥꯎꯅ ꯃꯦꯂꯥ ꯇꯧꯔꯦꯕꯀꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯄꯥꯡꯊꯣꯛ ꯈꯣꯠꯇꯣꯛꯅ ꯃꯦꯂꯥ ꯀꯥꯗꯅꯒ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯁꯟꯗꯥꯒꯤ ꯋꯥꯛꯀꯤꯡ ꯊꯣꯛꯄꯗꯨꯒ ꯑꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯂꯧꯁꯜꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯊꯛꯇ ꯀꯥꯈꯠꯂ ꯂꯦꯞꯄꯗ ꯑꯩꯅ ꯃꯈꯨꯠꯇꯣ ꯄꯟꯗꯧ ꯁꯔꯨꯛ ꯈꯥꯟ ꯁꯥꯍꯧ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕꯤꯔꯛꯀꯦ ꯍꯥꯏꯅ ꯍꯧꯔꯤꯕꯀꯣ ꯑꯗꯣ ꯃꯥ ꯏꯀꯥꯏꯌꯦꯅ ꯇꯧꯔꯤꯁꯦ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯣꯏ ꯅꯪ ꯑꯁꯨꯝ ꯀꯥꯞꯄꯤꯔꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯕꯅꯤꯁꯨ ꯍꯜꯂꯛꯑꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯕ ꯃꯉꯥꯗꯣ ꯊꯣꯡꯕꯤꯅ ꯂꯣꯏꯕꯤꯔꯝꯃꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ